Image Paudomeng Tabiri Pakai Pudamapuri na Naurem na Taram Noxapagaloina na Kurumjari, Masigi Maru Pauda. Chief Minister and Birena ngasi Tamenglong da Tongan ba project Taragamari Sanga Kre Nipalamana Urebu Yung Tam Kre. BJP CPI Congress ki MLA Haiba Matalaite Punamaki MLA Haiba du Oiribani Haina MLA Ramesor na Haikre. Tripurada Ibudau Pakang ba Harau Bangasidagi Haukre. Loinana New Education Policy 2020 Chanahan Baga Mari Lainana Union Education Minister Ramesh Pokhriyal na chair Lodona Kanani Nabagi Mifam Pangthokre. Mapungoy Paong Pijari. Chief Minister and Birena Haikre Tamenglong District Matamamada Sotharamba Kaya Adu BJP Gilengak Lakpadagi Ngasidi Awanba Malakpa Uba Fangle Wapamasi Tamenglong da Tongan ba Project Taragamari Sangaba Madi Project Nipal Sanaba Urip Uyung Tambagi Thoram Tamenglong Mini Secretariat Complex da Pangthopada and Birena Fongdokhibani. Chief Minister na Makataraduna District Asigi Mafam Mayambada Sengwa Sagatpagi Thoram Kaya Paikakre Anova Project Kaya Su Paikanaba Honari. Yau Lokta Sariba Dam Atuba Matamda Loisina Bahonari Tamenglong Football Ground Su Matamga Chana Bamong the Semgatuna Apava Sanaroi Putona Bahonari Ground Asi Asang Manapi Tava Natragana Tarf Thana Bahonari Chingi District Sing Fauna Nanaba Ring Road Semnaba Ayaba Pirakle Haiki Toromadu the Works Minister TH Bisurjina Fondo Kibada BJP Party Ase Chaukat Thorangda Mayon Sinba Party ni Jahi Kungamanga Romdi Party Senamiang ni Sebato Bangam Kigani Haiki. India the Nadiba Hill of the Valley, Hill Statue about the Hill Valley Galiba. Madam de Away in Fall Valley the day, Funamaga Pound of Buse. Lambi Karotaraki Lambi Musema Tongam Saraya. But where is a quick Tamil Gumba Singi area the day? Kulamaga Pound of the Honabada Lambi kilometer. Ngasi Sangha Kiba Sing Adudi Lupa Crore Yankai Mapal Dasmek Taruk Nipal Chang Saba Phase 1 Water Supply Scheme Tamai the Saba Lupa Crore Ani Chang Nasaba Rainwater Harvesting Nongmai School Building Boys Hostel Ge Building Mini Secretariat Ki Lambi Singne Toromadu the Lamda Madugi Miamda Wheelchair Amadi Health Card na Chingbasu Yentoki Manipur da Hokiba Pung Kunmari Asida Mioi Taraga Mangana Nauna COVID-19 positive Oiva Tenare Mioi Amalai Kidre Amadi Mioi Kunga Mangana Research Taukiduna State Asiki Apunba COVID-19 confirmed case Masing Lising Kunga Mapal Sumna Kuntraga Taret Sukre Sikiba Miki Masing na Chahum Humudraga Matoini Mioi Lising Kunga Nipal Chamanga Kunga Marina Research Taukre Amadi Active case Tana Mioi Chamagani Funitoi Leiduna State Asiki Apunba COVID-19 recovery rate Chada Maudraga Nipal Dasmek Ani Ahum Oire Nauna COVID-19 positive Oiraba Sing Adude Rim Samadi Ras Medicity the Mari Jenims Advanced Hospital RD Wing Tawal Technopol Chandel Amadi Tamenglongda Amamam Tenake Makoi Imphal East Imphal West District Tagi Mioi Mari Tawal Kalching Tang Technopol Chandel Amadi Tamenglong District Tagi Mioi Amamam Bisnupur District Tagi Mioi Anini Makoi Punama COVID Care Facility Fanghan Bagaloinana Lokot from Thokpa Medical Precautionary Measures Sing Lokale Masi Lekidraba Mioi Aduna Chuchanpur District Tagi Chahi Humudraga Mari Suraba Mioi ni Hairi High Court of Manipur gi Yathangamagi Matung ina Kaksing Assembly Constituency ki MLA Oirakraba Mayanglambam Ramesorbu Kaksing Assembly Constituency ki Manung Chana Leiba Irengban Thoibi Bazar Playground da All Irengban BJP Committee na Harau Taramna Opagi Thauramama ngasi pangthokre ngasi ki thauramadu da Mayanglambam Ramesor MLA Kaksing Assembly Constituency na athoiba meeting SS Samjai President BJP Kaksing Mandal na Thaumapu TH Nanda General Secretary BJP Kaksing Mandal O Bino Kumar President Kisan Morcha Kaksing Mandal E Manjor President Irengban BJP amasung KSS Naran President Steering Committee Kakching na
अखनबा मिथुंगसिंग ओइना सरुक याखि इरेंगबन हवाइराव अमसुंग माइरेंबंगी मियोय कयाना सरुक याखिबा थौरम अदुदा एमएलए रामेश्वर हाय महांगना एमएलए ओइरकपा था अनि फादिंगे एसिदा इरेंगबन हवाइराव अमसुंग माइरेंबंगी युमथोंग खुदिंगदा अफबा थंगनबा इसिंग पिनननबा जल जीवन मिशन JJM गी मखादा इरेंगबन वाटर सप्लाई स्कीम सेमगा सागतपा हौरे मियामदा अथुबा मतमदा इसिंग पीबा ngamlagani इरेंगबन हवाइराव अमसुंग माइरेंबंगी इमाइबेल मियामना थबक वाना सुरुरगा इशा इशाना पुथोकचरिबा पुथोकसिंग कक्चिंग ताना वाना चतुना कक्चिंग कैथेलगी पोटफम निंगथिना लेत्रबा कैथेल असे ताना चतुना योनबा होनरिबा सिगी अवाब कोहनबा कैथेल संगमा सादुना मफम असिदा मियाम लागलगा ओइना पोचै लेरबा याहन्नबा महाकी माइकैदगी होनरगने मणिपुरगी पुवारीदा यावरिबा मोइरांगी थोइबिना लोई कारकपदा लेरमे हारिबा मफम न चिंगबा सिसु पुवारीगा सगोनदुना लेहौरगदबा मफम अमा ओइना सेमगा सागतपा यानबा प्रोजेक्ट सेमनबसु होनरगनी हाइना फोंदोकी एमएलए रामेश्वर मखा तारदुना हाय कनानासु थाजनरमद्रबा महागना खंगजब खरा अदुना नोंमदी सोयदना एमएलए ओइगनी खनखिबा अदु ngasidi केस त माइ पाक्तुना हौजिक्ति महाकक्सिंग असेंबली कॉन्स्टिट्यूएंसी की एमएलए हाइबादु ओइरे बीजेपी की नत्रगना सीपीआई की नत्रगा कांग्रेस की एमएलए हाइबा अमत लैते पुनमकी एमएलए हाइबादु ओइरबने महागना मधुगे पार्टी ने अदागी पार्टी ने हाइबा खक खाइदोकपसु लैते ड्राइवर फतबगी गाड़ी द तोंगलुबगी मखोइसिंग अदुना एक्सीडेंट थोकसबनी ड्राइवर अफबा अखोइना मखोइबो चिंखटपिदुना अफबा एक्सीडेंट थोकलरोइदबा लंबिरोमदा पुन्ना पुमिनरसी हाइनसु फोंदोकी लौ सुरगा इंखोल सुरगा फी सारगा आई इसा इसाना ngam थबक तौरगा आई इसादी आई इसुदी लाइरिक दमदबा यादे हाइबसे सीना नंबर 1 मिशन होगेदम मरमदी लाइरिक तु तमुरबनीना हयेंग ऑफिसर अमा वरको मतमदा सरकार की थबक अमा तौरको मतमदा नत्रगा माना हाइरिबा सिनफमदुदा कारबार अमा तौरगा अफबो मी अमा वरको मतमदा तुंगदा लाकदोरबा फ्यूचर जनरेशन मागी फैमिली की मयामदुसु लाइरिक तमनबा अफबा थबक तोहनबा ngamakkane कक्चिंग डिस्ट्रिक्ट की कक्चिंग म्युनिसिपल काउंसिल की मनुंग चना लेरिबा कक्चिंग वाइडी वार्ड नंबर 1 की मनुंग द लेरिबा लेरक सिंगबो ममिंग ताकपा साइन बोर्ड सिंग थेटपगे थौरम अमा ngasi पांगथोखरे आइडियल यूथ एसोसिएशन IYA कक्चिंग वाइडी नहा सिंगी खोंगथांग हाइरिबा लुप अनि असिना कक्चिंग वाइडी वार्ड नंबर 1 वार्ड डेवलपमेंट कमिटी गा पुन्ना खुसमनदुना पांगथोखिबा थौरम अदुदा एम रामेश्वर एमएलए कक्चिंग असेंबली कॉन्स्टिट्यूएंसी ना अथोइबा मिचोंग सिंह नावरेम गोपाल प्रेसिडेंट IYA ना थौरमपु नावरेम संजीत कुमार चेयरपर्सन कक्चिंग म्युनिसिपल काउंसिल MM चा काउंसिलर वार्ड नंबर 1 अमसुंग नावरेम रामचंद्र एग्जीक्यूटिव इंजीनियर कक्चिंग म्युनिसिपल काउंसिल ना अखन्नबा मिचोंग सिंह ओइना सरुक याखि इपाइपु सिंह ना लेरक सिंहबो मागी मागी चानबा मवोंगदा थोनबिरमे अदुबो हौरकलिबा नहा सिंगना असुम काउथोकनबगुमना तौरकपा अतोपा लेकाय नत्रगना अतोपा खुल सिंगदगी लाकपा मियोय सिंगना लेरक अमगी ममिंग हेक थिरकपदा अवाबा ओइरकपा कया असिबो कोहनबा पांडमदा कक्सिंगी मनुंगदा इहान हानबा ओइना वार्ड असिगी मनुंगदा लेरिबा लेरक परेंग 15 की ममिंग सिंग अमसुंग लेरक सिंग अदुगी लैंड नंबर सिंग साइन बोर्ड ता इदुना थेटपगी खोंगथांग असि पांगथोकपनी हाइरि अथोइबा मिटुंग ओइखिबा एमएलए रामेश्वर ना हाइ ngasi लेरक की ममिंग ताकनबगी साइन बोर्ड थेटपगी थबक असिमा यामना फबा खोंगथांग अमने मसिना हौदोकपा अमा ओइना कक्सिंग खक्की नतना मणिपुरगी मफम अतैदसु मतौ तमनरकपा ओइरक्सनो मसिगुमना अनो अनोबा वाखलोन सिंग असि पुथोक पिरक्तुना कक्चिंग लमदमगी हौरकलिबा नहा सिंगना कक्चिंग लमदमगी खक नतना मणिपुरगी तुंगदा लाकदबा चौखट खोंगथांगी लंबीदा माइकई ताकपा लमजिंगबा ngamba ओइरसुनु हाइना फोंदोखि COVID-19 लाइचरना मरम ओइरगा लमदम असिदसु खुदोंग चादबा कया मायोक नरकपा कया ngasiदी लाइचर असि संदोकपा खरा मखै फरबसु एकोइ पुंबना चेक्शन लैबा मथौ ताइ हाइना रिटायर IAS RK निमाइना फोंदोखरे ngasi इम्फाल ईस्ट के पांगई हौताद लैबा RK सनातोंबी देवी विद्यालय दा पांगथोकपा दि गवर्नर्स अवार्ड अमदि RK सनातोंबी देवी अवार्ड 2020 लांथोकपगी थौरमदा अथोइबा मिथुंगलेनगी वारोल पिरदुना हाइ सरकार ने स्कूल सिंग हांगदुना लाइरिक तंबा हौरकलिबा सिदा महेरोय सिंगी दमकता यामना फबा खोंगथांगनी लोइनाना स्कूल सिंगना पीरिबा SOP ngakna
class chathanaba honabada soidana awaba kaya leramgani adubu laichadasina sandokpa fatriba phawdi aikhoi punna mayong yaba tari loinana sarkar khaktana laichad asi thingbada awaba oiri maramasina mama mapa oibasingna su hena section ba chungani haina phongdokki mahana hai hojik school sing hangduna mahai masing tamba horolabasu covid 19 laichad ki section thawangdi aduma hena section daba yadabagi matang oigani maramdi hairiba laichad asigi second phase lakpagi oithokpa leiri adubu manipur gi oina january tha asi fawada laichad asina naba amadi siba migi masing yamna hantharakpa asidi laibak fawani haiki masigi thoramatuda the governors award 2020 rk sanatomi devi vidyalaya asigi mahiroi kss jobalakshmi da lanthoki loinana rk sanatomi devi award 2020 tongan tongan ba lamda thoidok hendokna thabak tauriba singdasu piba manasingsu lanthoki ojagi lamda huyam priyobrata singh headmaster in charge sadar patel high school kurkul traffic police ta ningombam bijeta devi imphal east nurse ki oina athokpam right kumari devi differently able person gi oina lisham johnson singh journalism gi lamda sapam aruna reporter sangai express sport ki oina naurem baby rojisna chanu amadi special award ta governor secretary ki pilot officer joy prakash yumnamna kuchinaki. There is always a worry that the second wave may come sometime in the late March or early April, because that is what is happening around the world. After the end of the first wave, the second wave arrives about 3 to 4 months later. So the chances in January is a very good month for Manipur, because the number of positive cases detected, number of deaths, and the positivity rate and the mortality rate have gone down drastically. In some of the days it is even less, the positivity rate is even less than 1%, which is a very good sign. Ngasi ayu pung tara taba matamda Jiribam district ki Chingdong Lekai da laiba DC office ki conference hall da Manipur Human Rights Commission ki acting chairperson Khaidem Manina chair lauduna camp sitting pangthokre. Camp sitting aduda maruoina Jiribam district asigi leiriba office singi head amadi civil organization sing yauna pangthokiba camp aduda punna case hearing tara rom lauthaki maruoina mahai loisang ana layengi fibam disabled person gi waka social welfare department ki matang district oiraga district amagi leifam thokpa awat pa sing yauna tongan tongan ba hiram kaya gi matang da camp sitting aduda pukhalaki hairi health sector, Apunba Manipur Huyan Lalong Lukki General Secretary Sapam Inaubina Haikre February Thadagi Lubasina Masiga Chaminari Wakalon Manaba Lanai Organization Sangstan Singa Kusam Naduna Manipur Gi Kachan Koya Kungang Singda Nisagi Ipak Tauduna Lady Basing Kannaba Huyan Lalongi Mai Sing Tambibagi Mission Pangtolagani Wafamasi Masinung Til Paumi Singa Unabada Mahana Fongdokibane Mana makha taraduna Manipur gi mapalda mitei singna choina khundariba Kasar Bangladesh Myanmar na chingba mafam singda koina chatuna huyen lalongi mahai sing tambiduna nishagi ipaktagi kannana naba thabak chatharagane thaksi kasi naiba hauna lonchat khangba haiba si huyen lalongna yanglin saru oibana jati asi kanba ngamgani haiba thajabagi makhada lalongi oiba mahai sing tambigadabani hairi February tha asidagi apunba Manipur huyen lalong lukna Masiga kusam naduna saminariba akogi ranai organization sangstan mayam siga loinana Manipur gi Kachin Koya da kungang da leiriba nisagi ipakta taw badagi kannana hui damta ikoina hoya lalongi mai singasi tambiba haiba mission amakak ikoina pangthok saragan masida Manipur khaktana tana joina tarba Manipur gi mapanda leiriba maitai sing Kasar Bangladesh Brahmana singba tang leiriba singja Assam
Chahi Kayarongi Matungda Auli Bana Manipur Kundaleba Ibudo Pakang bagi Lai Harobagi Thoram Ngasidagi Hokre. Numit Humni Chumna Satagadaba Thoramase Ayukta Lai Ikoraga Lai Bungda Lai Lengsinki Lai Ikobagi Thoramaduda Maibihan Ten Sulaima Ketrimayum Bijeta Lema Aruna Lema Maiba Manishana Maitei Pena Asaiba Sorokhaibam Toy Maitei Thangjam Sanjit Kumar Thaudam Tombana Chingbana Saruk Yake. Pakang Balai Harauba Usop Committee na Ukal amasong reformgi mating lauraga pangthokpa Lai Harauba asigi ngasi nungtilgi thoramda Tripuragi Chief Minister Biplab Kumar Deb na saruk yaduna haudokki. Thoramaduda Pakang ba Usop Committee gi President Hazari Mayum Utpal Banerjee na thoramapu oiraga CM Biplab Kumar Deb na Chief Guest aduga MSP gi President RK Jitendrajit RK Perfulajit Manipur reformgi Mutua Bahadur Ukal gi M Maniton Puthiba Welfare gi President M Indramani su saruk yakhi. Pradhan Mantri Jan Arogya Yojana PMJAY da Ming Channaba amadi Chief Minister gi Hakshal gi Tengbang CM HT gi Health Card Fangningba Beneficiary singi oina Numit ini chumna Sathagadaba Mini Legal Services Camp ngarangdagi Bisnupur District ki Manung Chanba Kakyai Primary School da Chatharakhiba adu ngasi loisinkhre. Kakyai Langpoki area da Lairiba Miam da Hena Kudong Chaba Piduna Pangthokhiba camp ado Kagyai Legal Aid Clinic amadi KYPC Club Anina District Legal Services Authority Bisnupur Manipur State Legal Services Authority MAS LSA amadi State Health Agency Directorate of Health Services Manipur gi makhada singkhibane. Legal Services Camp asida apunba beneficiary chani romda PMJAY amadi CM HT gi health card sing issue tawkibaga loinana DC gi verification darkar leibasingna yellow card su PK. Kakching District ki Korsan Tabi da Lairiba Water Supply Scheme asi Mari Lainaba Authority singna laktuna Village Water and Sanitation Committee gi Thaumi singa unaduna wari sanadriba phawbada kanagumba mioi amatana nauna construction toksilakpa yaroi haina committee asigi chairman N Indibalana phongdorakli. Wafam asi committee asigi ayaba yaudana mioi kharana scheme asida nauna construction taunaba hana leramba construction sing sidokpa haurakpagi phibam yengsinbagi thoramda haikibane. Khongsada duga mari lainana Indibalana makhatana haikibada Konsan Tabi komyam amadi tangjeng khunjau da leiba Mioi Disingani Chamanga Henbada Pavatangnabi Sing Pinabagi Pandamda Chahi Kuntra Rongi Mamangdegi Hanglamba Korsan Tabi gi Water Supply Scheme asing asi Fawada Miamda Nintina Kanaba Pibangamdana Lakli. Asigumlaba Pibam Masidagi Committee Asana Department Ki Mari Lainaba Singda Water Supply Scheme asi Atopa Mapam Chaba Amada Hongdoktuna Mapung Fana Kanaba Pinaba Honaringaida Mioi Karana Hanagi Mafam Asida Amuhanna Semganaba Honarakpa asi Yamna Laibak Tibani Maramasina Hanadagi Hongna Ising Pibada Fel Oiduna Laklaba Mafam Asida Committee Gayaba Yaudana Sagatnaba Honaba si Kudakta Lepio Loinana Hiram Asida Mari Lainaba Department na Suatu Matangda Meeting Changbiduna Department ki officials sing amadi contractor Laktuna Committee gi Thaumi singa Unabiyo Haiki. Haribes ki machi kui da phelo re aduna hantak amuk akhoi nauna hangto kanda adang repairing nataba construction oina mafam jaba da tawra kanda akhoi ising achi pitha asi haina akhoi gi departmental gi side tagi gayana daga akhoi haribe program sing si hapcha khibani official gi meeting duga akhoi committee ga khunja singa praja singa phamin nadana akhoi thabak se hobigano haiba wafam se phongdok jaban. New Education Policy 2020 Chana Hanbaga Mari Lainaba Singh Union Education Minister Ramesh Pokhriyal na chair lauduna phamkiba meeting amana yangshinkre policy asi thabakta ontho hannabagi maramda Mari Lainaba ministry singna noodle person sing hamnana naba khangankre virtual university linkhanabagi damakta darkar oiba sing center na athuba matamda paikalagane haina Ramesh Pokhriyal na haikre. Minister Pokhriyalna Makhathana Haikibada National Education Technology Forum NETF Kudaktagi Thabak Tawgadabani Lebakasigi Maheroi Singna Mireibakta Mahaimasin Tamnabagi Damakta Chanaribagi Maram Atubada Committee na Thidoknabasu Khanganki. Anauba farm law ahungi mayokta kongjang changsil lebalongmi singna seasonariba dambor sing mioi chani romna mang tahalamle thaudodu Delhi Haryana border da thokibane tha ani hena changsilakliba longmi singi kongjangge epicenter oriba singjuda thokiba hingsagi thaudodu da police personnel ani sokhi aduga police na thingduna thamliba mafam aduda yamlaba miyam aduna
Karamna changlakibano haibagi asengba maram khangnadri maikei animaktagi nungna thanaki atai mafam kharadasu protest tawriba longmi singda mioi kanglup amana laktuna mafam adu thadoktuna chatkinaba wa hairamki Republic Day numita chakhiba longmi singi rally bu lana uhannaba mioi kharana sarau sile hainasu longmi singna phongdorakhi Lebak asida angang yonbagi matangda chap manaba mawungda Yogan Nabagi Damakta Tarakiba PIL Amagamari Lainana Center na Paukum Pirang Naba Supreme Court na Kangan Kre Public Interest Litigation PIL Adu Advocate Aswini Upadayna Tarakibane Hindus, Sikh, Buddhists Amasong Jain Singidi Adoption di Hindu Adoption and Maintenance Act 1956 ki makada chatle adumoinamag Muslims, Christians Amasong Parsi Singidi uncodified and primitive personal law gi makada chatnari Chief Justice of Indiana head oiba bands aduna PIL adubu khanakhibaga loinana khainabagi wafam su lining laisol gi khena bathamdana divorce law ama chanahanningbagi wafam su thamki Law Commission of Indiana PIL adugi paukum tha ahungi manungda piraknabasu haiki sanabi pauda Hero Indian League ki ngarang sanakiba humudra ga mari suba match ta Hyderabad FC ga Bengaluru FC ga gol aniani chanaduna draw oikre Chathari balli ga sigi humudra ga manga suba match ta ngasi numidang pung 8 makhai dagi FC Gawaga FC East Bengal ga sanaba hokre hayeng tang kuntra thangde numita humudra ga taruk suba match Mumbai City FC ga North East United FC ga sanaragani Aroibada maruyo pa umuhanna pizari Chief Minister N. Birena ngasi Tamenglong da tongan-tongan ba project taraga mari sangga kre Nipalamana urebu yungtam kre BJP CPI Congress ki MLA haiba amata leite punamaki MLA haiba du oiribani haina MLA Rameswar na haikre Tripura da ibudau pakhang ba harauba ngasidagi haukre loinana New Education Policy 2020 chanahanbaga mari leinana Union Education Minister Ramesh Pokhriyal na chair lawduna khanani nabagi mifam pangthokre Masih damak tadi image file dom loisinjari miyambo mohna khurumjari